ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯀ꯭ꯂꯣꯟ ꯑꯃ ꯁꯥꯔꯒ ꯄꯨꯊꯣꯛꯑꯒꯗꯤ ꯀꯝꯗꯧꯒꯅꯤ? ꯇꯧꯗꯣꯏ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯎꯅꯗꯣꯏ ꯃꯤ ꯃꯌꯥꯝꯁꯤꯒ ꯂꯝꯕꯤ ꯈꯨꯆꯤꯟꯁꯤꯒ ꯑꯁ ꯑꯩꯁꯤ ꯑꯅꯤꯒ ꯊꯣꯛꯄ ꯌꯥꯔꯝꯃꯗꯤ ꯐꯗꯧꯅꯤꯀꯣ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯝꯕꯅꯤ꯫ ꯕꯤꯒ꯭ꯌꯥꯟꯒꯤ ꯁꯛꯇꯤꯅ ꯆꯞ ꯃꯥꯟꯅꯕ ꯖꯤꯕ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯃꯍꯩ ꯀ꯭ꯂꯣꯅꯤꯡꯗꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯌꯥꯎ, ꯁꯟ, ꯍꯨꯏ, ꯏꯚꯟ ꯌꯣꯡ ꯐꯥꯎꯕ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯇꯧꯔꯤꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒ ꯆꯞ ꯃꯥꯟꯅꯕ ꯖꯤꯕ ꯑꯃ ꯃꯤ ꯑꯃ ꯄꯨꯊꯣꯛꯂꯒꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯩꯒ ꯃꯥꯟꯅꯕ ꯑꯩꯒꯤ ꯀ꯭ꯂꯣꯟ ꯑꯗꯨ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯤꯂꯤꯡꯁ, ꯃꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯄꯥꯝꯕ ꯀꯥꯁꯤ ꯂꯩꯖꯒꯗ꯭ꯔꯥ? ꯑꯩ ꯃꯀꯨꯝ ꯃꯥꯁꯨ ꯑꯐ-ꯐꯠꯇ ꯀꯥꯁꯤ ꯈꯟꯊꯕ ꯉꯝꯒꯗ꯭ꯔꯥ? ꯑꯣꯔ ꯃꯥꯗꯤ ꯈꯨꯠꯁꯦꯝꯒꯤ ꯄꯣꯠꯊꯣꯛꯅꯤꯅ ꯃꯥ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯆꯥꯛꯁꯤꯡꯗꯨ ꯑꯐꯕ ꯉꯥꯛꯇ ꯁꯤꯖꯤꯟꯅꯔꯒ ꯑꯅꯩꯕ ꯖꯦꯅꯦꯇꯤꯀꯦꯜꯂꯤ ꯃꯣꯗꯤꯐꯥꯏꯗ ꯇꯧꯔꯕꯒꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯅꯩꯕ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ? ꯑꯅꯩꯕ ꯑꯩ? ꯁꯤꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀ꯭ꯂꯣꯅꯤꯡ ꯍꯥꯏꯕꯁꯤ ꯖꯤꯕ ꯑꯃꯒꯤ ꯁꯦꯝꯒꯠ ꯃꯆꯥꯛ ꯆꯞ ꯃꯥꯟꯅꯕ ꯀꯣꯄꯤ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯔꯒ ꯂꯩꯕ ꯊꯕꯛ ꯑꯃꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯗꯤ ꯑꯃꯨꯛꯇ ꯆꯥꯡꯌꯦꯡꯈꯤꯗ꯭ꯔꯤ꯫ ꯃꯣꯏꯅ ꯗꯣꯂꯤ ꯀꯧꯕ ꯌꯥꯎ ꯑꯃ ꯀ꯭ꯂꯣꯅꯤꯡ ꯇꯧꯔꯒ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯌꯥꯎ ꯑꯃꯗꯒꯤ ꯁꯣꯃꯥꯇꯤꯛ ꯁꯦꯜ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕꯣꯛ ꯁꯦꯜ, ꯅꯨꯄꯥꯒꯤ ꯐꯝꯕꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒꯤ ꯃꯔꯨꯝ ꯁꯤꯒꯨꯝꯕ ꯁꯦꯜ ꯅꯠꯇꯕ ꯑꯩꯈꯣꯏ ꯎꯟꯁꯥꯒꯤ, ꯇꯣꯡꯁꯥꯒꯤ ꯑꯣꯔ ꯁꯔꯨꯒꯤ ꯁꯦꯜ ꯑꯃ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯥꯄꯨꯒꯤ ꯃꯌꯥꯏ ꯇꯨꯡꯐꯝ ꯑꯣꯏꯔꯤꯕ DNA ꯑꯁꯤ ꯂꯣꯏ ꯂꯧꯊꯣꯛꯑꯗꯨꯒꯨꯝꯕ ꯃꯔꯨꯝꯒꯤ ꯁꯦꯜ ꯑꯃꯗ ꯊꯤꯡꯖꯤꯜꯂꯒ ꯍꯥꯞꯆꯤꯜꯂꯒ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ, ꯄꯣꯛꯍꯜꯂꯛꯈꯤꯕꯅꯤ ꯗꯣꯂꯤꯁꯤ꯫ Hello everyone, friends! ꯑꯗꯣꯝ ꯐꯖꯅ ꯎꯕꯤ ꯇꯥꯕꯤꯔꯤꯀꯣ? Yes, ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯑꯞꯒ꯭ꯔꯦꯗ ꯇꯧꯖꯔꯦ꯫ ꯑꯗꯣꯝ ꯃꯅꯤꯁ ꯑꯃꯗꯤ ꯃꯥꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕꯗꯣꯡ ꯈꯔꯁꯨ ꯌꯥꯎꯕꯤꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯃꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯦꯡꯉꯨꯕꯅꯤ꯫ And yes, it works! ꯃꯔꯨꯞ ꯀꯌꯥꯁꯨ ꯃꯅꯤꯁꯀꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅꯈ꯭ꯔꯦ, ꯀꯅꯥꯁꯨ ꯔꯤꯒ꯭ꯔꯦꯠ ꯆꯥꯅꯗꯦ꯫ ꯑꯩꯁꯨ ꯃꯥꯏ ꯇꯦꯂꯤꯒ꯭ꯔꯥꯝꯁꯦ ꯍꯦꯛ ꯁꯤꯖꯤꯟꯅꯩ꯫ ꯍꯟꯗꯛ ꯆꯦꯅꯦꯜꯒꯤ ꯔꯤꯖꯜꯠ ꯎꯠꯆꯔꯒꯦ꯫ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔꯁꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗꯒꯤ ꯍꯥꯡꯉꯁꯤ꯫ ꯃꯊꯪꯒꯤ ꯑꯣꯠꯁꯤ 3.66x ꯅꯤ꯫ ꯔꯨꯄꯤꯁ 5,100 ꯑꯣꯇꯣꯃꯦꯇꯤꯛ ꯂꯧꯊꯣꯛꯆꯕꯤꯗ ꯏꯟꯚꯦꯁꯠ ꯇꯧꯔꯁꯤ꯫ ꯄ꯭ꯂꯦꯟꯁꯤ ꯍꯧꯖꯤꯛ ꯄꯥꯏꯈꯠꯈ꯭ꯔꯦ꯫ Go! Yes! ꯔꯨꯄꯤꯁ 18,360 ꯀꯥꯍꯧꯔꯦ꯫ ꯌꯦꯡꯕꯤꯌꯨ, ꯁꯤꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯒꯤ ꯑꯦꯀ꯭ꯌꯨꯔꯦꯁꯤꯁꯤꯗꯤ 100%ꯅꯤ꯫ ꯑꯗꯣꯝꯁꯨ ꯑꯁꯨꯝꯅ ꯀꯥꯕꯁꯤ ꯄꯥꯝꯕꯤꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯂꯤꯡꯛꯇ ꯆꯪꯕꯤꯌꯨ, ꯑꯗꯨꯒ ꯃꯅꯤꯁꯀꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯁꯣꯐꯋꯦꯌꯔꯁꯤ ꯂꯦꯝꯅ ꯐꯪꯕꯤꯌꯨ꯫ ꯗꯣꯂꯤꯒꯤ ꯃꯊꯪꯗꯒꯤꯗꯤ ꯃꯣꯏꯅ ꯍꯨꯏ, ꯍꯧꯗꯣꯡ, ꯁꯟ, ꯁꯒꯣꯜ, ꯌꯣꯡ ꯐꯥꯎꯕ ꯃꯊꯪ ꯀ꯭ꯂꯣꯟ ꯇꯧꯔꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯇꯧꯔꯤꯕ ꯋꯥꯍꯪꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯣꯅꯤꯡ ꯇꯧꯔꯒ ꯆꯞ ꯃꯥꯟꯅꯕ ꯖꯤꯕ ꯄꯨꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗ ꯗꯥꯏꯔꯦꯛ ꯇꯧꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯨꯞꯊꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯣꯅꯤꯡ ꯇꯧꯕꯁꯤ ꯃꯁꯤ ꯖꯤꯕ ꯑꯃꯒ ꯑꯃꯒꯁꯨ ꯂꯥꯏꯕ ꯂꯨꯕ ꯃꯥꯟꯅꯗꯦ꯫ ꯍꯨꯏꯅ ꯍꯧꯗꯣꯡꯗꯒꯤ ꯍꯦꯟꯅ ꯀ꯭ꯂꯣꯅꯤꯡ ꯇꯧꯕ ꯂꯨꯏ, ꯑꯗꯨꯒ ꯍꯨꯏꯗꯒꯤ ꯑꯃꯨꯛ ꯎꯆꯤꯅ ꯍꯦꯟꯅ ꯂꯨꯕ ꯍꯦꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯨꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯜꯂꯁꯤ꯫ ꯍꯧꯖꯤꯛ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯀ꯭ꯂꯣꯅꯤꯡꯁꯤ ꯇꯥꯏꯕꯪ ꯃꯤꯗ ꯇꯧꯗꯧꯔꯦ, ꯑꯗꯨꯒ ꯃꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏꯕ ꯑꯃ ꯄꯨꯊꯣꯛꯀꯗꯣꯏꯁꯤꯅ ꯅꯪꯒꯤꯅꯤ, ꯑꯗꯣꯝꯗꯅꯤ ꯃꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯗꯣꯏꯁꯤ꯫ ꯅꯪꯒꯤ ꯀ꯭ꯂꯣꯟꯗꯨ ꯅꯪꯒ 100% ꯃꯥꯟꯅꯒꯗ꯭ꯔꯥ? ꯄꯥꯎꯈꯨꯝꯁꯤꯅ ꯑꯗꯣꯝꯒꯤ ꯅꯤꯡꯕ ꯀꯥꯏꯍꯜꯂꯒꯗ꯭ꯔꯥꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯀ꯭ꯂꯣꯟꯗꯨ ꯁꯛꯇꯒꯤ ꯍꯧꯔꯒ ꯂꯝꯆꯠ ꯁꯥꯖꯠꯇ ꯀꯩꯁꯨ ꯅꯪꯒ ꯃꯥꯟꯅꯔꯣꯏ, ꯆꯞ ꯀꯩꯁꯨ ꯃꯥꯟꯅꯔꯣꯏ꯫ ꯑꯩꯈꯣꯏ ꯁꯛ ꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯤꯕ ꯐꯥꯏꯕꯣꯛꯁꯤꯡꯗꯁꯨ ꯑꯗꯨꯝ ꯌꯦꯡꯉꯨ, ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯌꯦꯡꯕꯗꯕꯨꯗꯤ ꯃꯥꯟꯅꯅ ꯎꯕꯅꯤ, ꯑꯗꯨꯕꯨ ꯅꯛꯁꯤꯜꯂꯨꯔꯒꯗꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯈꯦꯠꯅꯕꯅꯤ꯫ ꯑꯃꯅ ꯀꯗꯥꯏꯗꯅꯣꯃ ꯆꯥ ꯊꯨꯡꯕ ꯑꯗꯨꯒ ꯑꯃꯅ ꯊꯨꯡꯗꯕ, ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯑꯋꯥꯡꯕꯁꯨ ꯑꯗꯨꯝ ꯈꯦꯠꯅꯔꯝꯕ ꯌꯥꯝ ꯌꯥꯎꯕꯅꯤ꯫ ꯁꯨꯝꯗꯧꯗꯅ ꯁꯥꯕ ꯂꯣꯏꯕꯒꯤ ꯂꯦꯞꯇꯒꯤ ꯏꯟꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯕ ꯅꯪꯒꯤ ꯀ꯭ꯂꯣꯟꯗꯨ ꯅꯪꯅ ꯐꯠ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯨ ꯅꯪꯒ ꯃꯥꯟꯅꯗꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯑꯗꯨꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯁꯨꯞꯅꯒꯤ ꯖꯦꯅꯦꯇꯤꯛ ꯀꯣꯗꯀꯤ ꯏꯆꯝ ꯆꯝꯕ ꯄꯣꯠꯊꯣꯛ ꯑꯃ ꯅꯠꯇꯦ꯫ ꯑꯗꯣꯝꯒꯤ ꯀꯦꯔꯦꯛꯇꯔ, ꯑꯗꯣꯝꯒꯤ ꯂꯝꯆꯠ ꯁꯥꯖꯠ, ꯏꯚꯟ ꯑꯗꯣꯝꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯗꯣꯝꯅ ꯄꯣꯛꯂꯛ ꯆꯥꯎꯔꯤꯕ ꯑꯗꯣꯝꯒꯤ ꯑꯀꯣꯏꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯆꯥꯎꯅ ꯄꯣꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯖꯤꯟꯁ ꯀꯣꯄꯤ ꯇꯧꯕ ꯉꯝꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯇꯥꯈꯤꯕ ꯃꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯁꯤꯡ, ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯦꯁꯁꯤꯡ ꯑꯁꯤ ꯃꯁꯤ ꯀꯣꯄꯤ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯨꯒꯅꯤ꯫ ꯅ꯭ꯌꯨꯔꯥꯂꯤꯡꯀꯤ ꯋꯥꯐꯝ ꯑꯗꯨ ꯀꯣꯟꯅ ꯅꯩꯅꯁꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯀ꯭ꯂꯣꯟꯗꯨꯗꯤ ꯉꯁꯤ ꯈꯛꯇ ꯄꯣꯛꯄ ꯑꯉꯥꯡꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯊꯣꯔꯛꯇꯣꯏꯁꯤ, ꯑꯗꯨꯅ ꯑꯗꯣꯝ ꯑꯉꯥꯡ ꯑꯃ ꯌꯣꯛꯄꯒꯤ ꯐꯤꯕꯝꯗꯅꯤ ꯃꯥ ꯂꯣꯏꯅꯗꯣꯏꯁꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀ꯭ꯂꯣꯟꯁꯤꯡꯁꯤ
masa fagande, heart, liver, brain, sungalli, makoigi immune system su sungalli. Clone Saraga Puthok jivasingi makoigi cells yam thuna luina hanusilai. Aduna adongi clone gi haksang adu sunangondogi hana jar hanusilaga nangondagi hana siba yam chawno oithui. Aduga ngasigi oinadi taibang myoiba cloning tawasi masi athingba thamli. Adubu haying tungda masigi athingba kasi lauthuraga inakun basing natraga ikoi mi khuding maksima samasagi clone amam gluina leinar agadi kamdogani haibaduna atopa video amagi wari ohelase bidai. Lengsin Viraksi, Aigia Ibu Chobagi Chaksangda, Hygiene Pot Kia Chapot, Lohongbagi Plow, Bujia, Sundays, Nagi Laigi Chak Amdia, Day Makalmatel, Adum Hekpa, Pulam Sing, Wholesale the Pangbigani, Adongi Kudong Chana with them to home delivery Kudong Chaps Pizzeri, Mahangi the Hiner Racy, Aigini, and Plow, Bujia, Sundays, Karapurambudu. Ay sari saudum panghaudre khangde ngangsang na hawi dahai lohong pantag discount su yam kanna pihori khangde order hek to sundro number hajrage 9382273888 DSC subscribers ngi extra discount pigani idana su takpirai ai gya ibu chobugi chaksang wangjing sorok haibam leikai samban duram leader near Laija Isin factory